Ini lupa lising terlalu raga, ngasih bawa tukan pipi dere. Aduh moi di masa gi kena gino cabilon sen are. Aduh ga ai di karimata pipi dere. Aduh ga ibu bi Narendra Modi gi account kari paisa pipi ke dia lupa cahum lobi re. Aduh gi paisa supang handere. Aduh na aina sup kuina phamjari bai butukan pipi dere se kari maram gino acha osang sina khara yeng biro. Akhoi na hujik ta ali base atai ge manate ai nong dhomam paramoni aduga huji hari ba mafam sida ai gi jaga sida akhoi bu pubirak-tana akhoi je isoisan manung channa le halamaga hujik se dukan pipi dare aduna moina lauri ba dukan je akhoi gi saruk pipi yu haibasini akhoi na moida ta le je supermarket gi su imai ben sing gi market sabada ayat akai da pire ina hagi bodo akhoi ai elkai pijaba nate sarkar da sakwa thaurangi oina sabirakwa dukan do adudane akhoi jo harau no yajadana ngasi thugai gi bodo corona gi wa amta thugai gi do akhoi harau no dukan sabirakwa ngai ngasi ju dukan ngai jari ba bisa bani akhoi ai pa apan ba kari ta pijade leba ki mari mapa oi pi pa oi wirba sabire na ne akhoi gi achumba se khangbiraga achumba niyom da dukan yen biu Akhoi hingjage haibane niyom chumna dukan yen biu dukan bibiu akhoi asukoi na ngasi bo leng den mafam sida akhoi gi akhoi ya saktu ngai ga lejari sarkana achumani om sinbiro achumani om da dukan yan biu akhoi gi right bibiu akhoi seidre bo khonggang 2011 gi mi gi tangani dagi akhoi je wana si mafam jida phamak padagi hojik phawgi jida akhoi je cherang kaya ma khandana dagi awana kaya thengnaraga tawraga dukan je no ba hamba sarba matamda akhoi gi dukan pibidre akhoi chai train thoi chumna phamjarakwa akhoi gi dukan pidri baba dukan sanga biba yaroi dukan hangba yaroi sina ju loi bana te akhoi je sidri baba akan bai sa gi hak piramdana sarkana yengjan biyo hak pibi na ba akhoi sidri baba khongjang changjan ba lep khiroi akhoi gi hak pibi ramo